IDBSing Hanjalan Bagira, Lengax Sembi Oigadra, MLA Bishujisu, Birensu, Governor Unakrea Fox Yaure, Gashisu Singum Sungtam MLA Amom not Log Baban the Latuna, Governor Unagadura from City. When issue see them sign in the like February Tromdoi, Matansi, 2020 skip February Tromdoi, the Diako President Sulu, Iduna, January Tam, Nunchidam, Lengaxi Lakanika Havagi, Aduna Tagadimu, we are the women to live in Aduna. So as the of course of New Year like Pagi Unabaya, ex Yemna Tagalakwa Magi pays the Sudum, Governor Unaba, no Chayi Ganako, Unabadu Kari Variation, double have a form to the Subsab, Kang the Gosuduna, so I said, I see Sutu and Tuan by MLA Sing Mayama, Adegi, Maugi, MLA Dico, Kundra Gongi, Lucasor, Mayamang, Sisu Unagani have you from Lay, Unari from Siakwe, Lebaxi, Oibra, Taganakwe, of course. Kogi Karshiko and Lakador, and over Chegi, which people or a Mayadu, live issue the Akwe. February Gitarang Traum to Sigi Manunga, Lenga, a popular government, Malay, who took the Chauba Kuisu, Adu Labor, the ruling party, Achoba, setback am in the Kanar Mam, political observers in critics and Pungo Posulay, January Tap, Lenga, Samo Gadi, Mudugi, Asuba Camps, like never to on experts in the Pungo. Here and you mean that we another popular government, a man like Payabagi, Tazabale, Branda Tagana, last Matun, Laba Matunga, Lenga Sigi. Ladiba Intapa Purana Habitai, Madu Purana Bohon Bagai for double labra, Habsi, to Anton Hang Mamnesi. Given you mean the Kayapum Tabinik, Masi Matang. Chamanita, quite much a noble, I'm a palm, but say, Quajitum Palmy. Popular government emulator was in a preside, quick to sing a walker pump to in a late day. Arugata saying Haragadi, I January Tamanum, not a February, first week, Natraga, Uziki, second week, Louis Ring, Uziki, the Tarik Traum, Dushi, Yodring Idadum, Popular government, I mean, installed to Haragadi, Machi government, Shembayai, Adubu, Masi Adum, Shemakadra, Habaki, Potazaba, Madilay, Marandi, Karigumus, Shemok the Batar, the Masi constitution, so I have a Peter Roy, Madugi Poto, Tashan Haragadi Pura. Dissolve the program percent rules them sang to Oga, Atopotopo states in the Yam Sang percent rule Tongid Mina, Tamaposuya in a Kale, Aduga, Huzik Tonganba, Kogi, New Year Lagpagi, and Kozigi, Sahilo Shalapagi, Ano Sahila Pagi, Madugi, Wispina, but Satpakotpagi, Port Katagi, Wapam Sumande, Adu Oibasuya, Adubo, Ipoinamasi, Wakal and Sagatlaga, Hive the Su, the Sena Arano Porum, Oigadabonina, Adu State Kirby, Ishuki Matang, the Soy the Maki, Adum Wispy, but Satpa the Orgasu Kanarangani Haina, Itamzaningi, Adu Sahagiba. December Tra Marigi Ekogi Mokogi National Capital the Delida Pongiba BJP Hokata the Pongiba National General Secretary Yaukiba Adagi Nordiski and Yaura Pongiba Mayam sing to the Maduda Equina Maduda Equina Hajarido Equi Cookie umbrella to Pro Mokoi Marie Masudum Yauraga Cabinet Minister or Makoi Yauraga Pongiba Pomduna Equi Hek Nonga Lakoda Adugi Cookie Kanogi Lalo sing Nadagi Cookie Civil Society organizing Madu protest of Wadungasi Parilana Dum Harakoda Anobo government why Yaro Ponina, how sick Macoina toning Bato, Ado Madugu, Nakoina Yadaba Taragadi, BJP double engine government engine the notice to Gari Manipur to Gari here. Nakoina Maramorgana Koitare, Nakoitara, Maramorgana Cookie, MLA Tara, BJP in a Koitare, Yana Masina Maramorganda, BJP Manipur, Kongun Mutan Quaki, nothing at the Aduga, Nakoi Yawan Yaudaba government, Adam Shemgani, Nakoina Yaudre, Nakoki Matuta, Subchava action, Logi Matung, Lokatanikaniki, and Bilera Gadra, Hibising of Krasulay, Madugi Portuna Maramorganda, Haujik, Tashena. Hanagi former CM Enbirin Pam de Enbirin Lotu, Enbirin Lotoga PR Tamu, Enbirin Lergo, Wari Sharo, Hadamapota, Mokoi Enbirin Lotu hiding at the Enbirin Masana, Sahi Parakadore, resigned to talk with the PR Lacre, PR Laki Mokoina Haba PR Tamu, Birin, Bazalo Tokre, then Mokoino will be separate administration Gatani. Separate administration has the yard of a portina, Maduki Poto, the bargaining tone of the Upilectaba, Upilectaba, Aujiti, Northeast Key, India, Giwena. Illegal immigrants Taktopada, Madugi Port, Taktopa Horukpa, Nataki Toknabgi, Honorakoda, Ogiti Envidenzi, Pioneer Oina, Madu Yamna, outstanding Oiba, Manatomi, Porting Chi, Masi Chingtaning Iowa Port Nihabasi, even the Home Minister, Atopa, and Nabalevaki, Mokogi concerned Chief Minister Sinkande, Nasi Bapta Hore Habasi, Masiki example on Pija game. I quite a singer, a Kogi Laldu Homa, Adugama, Mangala, and Mazoram Tanga, Anina. Kogi Shumba, Cookie movement singsi, Sakalakamatamda, Makoni Karikari Haiki, Makoni Karikari Tauki, Laldu Homana Karamba statement Piki, Zoram Tangana Kari Piki, then Laldu Homana Quick Dinga Powder, Nasidina Birena
pen biriana resign torom dai to matung adai phobada even tuivari bergi matak sabati pai mu connect toba Manipur government gi natraga center gi ayaba yaudana thong sangaba lakshan gi ba then hojikti magi lamda drug chaba mayam ama drug phawa mayam ama illegal encroaches mayam ama na tropa karan mayam duna ngasidi adum home minister gi instruction da biometric attendance loruga makoi report to thokna ma kari gi ngasi yawrai makoi semblat ni family ni haram makoi kari gi ngasidi semblat ni same family ni haitana makoi thangdok na kari gi honare then koi gi Assam gi hemanta bishwas na ngasi trokoda ngarang union home minister pi gi statement da Assam na towi matang kari gi singtharai ngasi kana gi matau tame adudi aikoina ngasidi aikoi makoina biren lawto hai potu lawto kana anoba ma hapsalaga senga her nan semamani ngasi kari gi semde adu tagadi Manipur gi adugumba illegal immigrants mayamama narco terrorists mayamama poppy planters mayamama drug mafia cartel mayamama ngasidi tasengna thengna no khona remisdi siri en birendo achumba mu oramena haibadu realization nama ngasidi center da lakpo orangani adun lakpaduna maram morakanda anoba Maji Chief Minister oininga mayam ama claim toro ngasi phangdana laiba biren adum khanga laiba potse ekoi masigi potse mayam adum hainai kona adum pi masigi potse da hoji kuki haiba masi kuki gi maikhum upsalaga laitaba potma kupsalaga tongan thong community mayam phasalaga political solution ama political negotiation ama tauna ba lalauba kulai pa mayam amana even masi tongan ma decade amamam gi jalangam project ki manung inna early 2000 dagi hauraga sagal akraga separate kuki demand ng haramba committee ng haramba adagi den adagi mu 2005 the government of India Ministry of Home ga tarokanda lalauba kangku mayam ama Indian nationalist na taba mayam su yaholaga su sign tarokpa then 2008 tagi mu tripartite agreement sign tawlo satharakpa then handaki biren gi government matam madu then any ko try ko thana batrokpa suma mayam singsina ngasi maram morga malau thu harak pani se mayek senge adu dagadi ai khoina hana lanu ramasi masi BJP Congress loi toksi maju adum Congress le rami buponi adu mana lerim matam ngam gidur mana CM organ tor i posi kai gino hai kanda lewak se ge future kanda bi ade lewak se da smai si tho e adu ekon smai le thokri pori sinking community hai chumdore hai ga tawbunina masi deis da ekoi gi even center gi malai ba losing ba mayam singsina masi billion je lauthok ning targa na lauthok madong male aduna masi gi pot yanaba ma porokta pot mayam ama man pot sida atopa mayam amana sidayda mayam ko chumbala makhang de paisa mayam tingna dana chief minister gi post ana bagi crore mayam tingna tobu mayam su leikai tai adubu madugi potu yaroi sigi potse hojik mandan thengnaba ngamte open na challenge tawno ngamde habagi potta ekogi ching maru koiba mayam popi tha mayam takai mayam war on jak toiba masigi pot mayam sing mana hodoi pot mayam achumba ma leiramina aduna ekona ngasidi ekogi tasengna India da then particular Manipur da drakki adugba samasya loishange lalhobagi pot loishange haba pot mayam ama then wari shanabgi thong thinba mayam ama ngasidi wari chaba ngamda lei karigino haba pot mayam nainer ko matamda ngasidi cookie kanguna toribasdi mayam singi tawgiba taragadi masida ona tenable lambi ma makoi gi pot phangaroi chakki bitare adudi masigi pot kan protest or bisi mani malau to chu malore na khalmo poto ngasidi asomda center na yarakta ba yaraga su na koi yaudra su government je namdana sem gani haina deadline lady ba pot sigi mamang na sem gani hai pot khar leram gadra leram potuna leiba potuna bu makoi na ta chen ngasigi statement na paulilana karing ba government amana torpa de chi and hai ba pot pa leiba pot je swaida odam bi na khali aduna sigi pot sida ekoina no kaino je nungai jeri bse ekoi gi ta sengna haragadi mathau natana mathau thiba aru habitual liars aruga adum minamaga aran institute torokanda asumba saka lakiba kangusu magi mangak thidek pagi pot ama lakiba matola texture bagi pot lakba pot ngasi popular government jamu install torokanda buffer zone kai lariba sing da satpa yade ka haram mamang da go to hills go to village center ma pot ngasi kai thare pot mi kanana thugai kana mastermind oi hidden directors kana no masigi script iriba kana direction piribno actor actress mayam kana no then manungda lewak musiba saga lewak thugai da sel kharaga mantik naraga mateng pangi bana kana no haiba pot sina chingba mayam singse mayek sengna popular government ama mung no sem matamdadi tholokanen khali adubu swaida hanagi kogi government yawbirama bu kangu singi maraktasu lewak nungsiba manba lewak ti nungsidaba lewak thugaiba masagi aningba pamba tongingba den sel taning makata de mikaba masagi chokri gatang mikaba mayam dasu khara thadopiro aduga tasengna yanaba matungina birian oigera toman oigera chawban oigera chawbino oiningba mo ojasano then madugi potu oiragasu India gi constitution na piriba ekogi mayam singdo chana kanglon
aduga masi rule of law chanadre mahai Manipur si laibase rule of law kamai chanahan gani aikoi praja miyam gi thabak kamai tawbum thoi aikoi praja miyam ngasi pami si kaino ngasi aikoi mamang da taraga loisan mangam da laiba conflict sigi waroisin aikoi kamai na porakani aikoi apun bagi oiba collective oiba decision aikoi kamai lawmin nagani aikoi amana chingthana ba matam oibra waiku culture chatpal lamdam ni na mayam na hari base kana da no aikoi da kari masi pan u na mang khang khang ngasi koi kari gi na thai ga chatpang ngam dri si kaino yamna selfish motive aiba aduga ta seng haragadi koi apun bagi pangkal thongna si sagat pa nataga aikoi punna leibak si kanbada aikoi gi thogdang lawina haibase aikoi na hana mamang tharaga toktragadi praja miyam na dum law leiba posida aikoi na tasana leiba se sum tasana dana leirak pa taragadi aikoi se aikoi karam matamda Manipur assembly mai saki kari chahida saki kari chokta saki ngasi kamana remembrance oina praja miyam na madu kamana lehawi praja miyam kokta chudna lehawi jun 18 gi thogdok to kari no jun 18 nataba thogdok madrugena sathi bama ngasi aikoi na maram moraga thokanda aikoi gi yum sakte ai jaga sokte haina leithoi mayam duna aikoi community gi politics hana matamda phangiba ngasi gi adum chaina chaitheng mayam singse community gi politics hana batagadi ai imung yorokani ai lekai yorokani ai constituent assembly yorokani ai district yorokani ai state pumba sakani haiba potse ngasi aikoina khangdribasi karigino khantaba matam yore haiba potse masi potse khanganingi adu sigi pot mayam singse soidamaki ngasi di community politics to buduna aikoi amagi oiba chasengna party amamamgi maikhum upakanda lagoba tasengna maikhum upakanda madugi lalawbasingna hayo haiba potchingduna maduna political bargaining ama political solution ama porokna hodaba potudi ayaba pot yaude yagado potudi yai adubu madugi aranba yamna illegal oiba ya adugi pot madugi constitution da kaiba natraga lengak da kaiba natraga miyam da kaiba natraga aikoi gi adugumba thorum thokchilda akaiba oigado lona yada pot oigadi chanaba yaroina haiba pot se koi ngasidi khandaba matam yorisi machin khandaraga yotharaga ngasi khalla kanda thabak tawrugadi Manipur Santi Propagation nate aduga Manipur gi adugumba irang thokningai masaksu leite aduna swaida adugumba unlawful oiba aduga unlawful activities practice tawriba mayam illegal oiba thabak tawriba mayam illegal immigrants mayam aduga so called narco terrorist drug mafia cartel mayam na Manipur changjila iba tawriba honariba mayam singse mai pa anaba honaba da sagat paga chamanai aikoina makhoi potsida tasengna adum masida ishana chin punjalaga mid punjalaga nakong menjalaga leiba taragadi haibaje elected mayam jina handaki popular government ama semba taragadi semna honaba jina mai pan gi haiba taragadi ado matum tabu bodo haiba taragadi madu khandaba madi matum yawi natragadi aikoi hujik MLA oramba minister oiba chief minister oramba nadraga mayam singsna governor naka chatlaganda ngasidi wish people kaktuna lewak shanti por oi adana manungda wish people satpa matamda masa gi opinion observation aduga mayam ama masi conclude tawnaba justice poroknaba for the end of justice so demaki wari shabdi yorongani na ikanjai adana madugi wari ju fulfill oiba ngasi ariba chahi haiba tare ngasi dagidi oigragadawa anouba chahi lakpagi adugumba pochigi mutungoinana tasengna awaba polum mayam singse loinamak kenoda tawtharaga chatsagrasanu makha pang chatsagrasanu aduga anouba chahi gi anouba mayol hangbaga loinana ikoi iramdam sida ngasidi conflicts na maram warkana santi boroktaba tangdu laitadaba praja ITBs mayam ngasi masagi mayumda hanbangam daba government ama form to bungam dar laiba popular government ama install to bungam daba sisu ngambo resnu aduga ngasi imoinugi numit yamna lighting toromga loinana ikoi gi chahong ngahongba nungai yaifaba pibagi numit amase aroiba chahi numita tabase aroiba numisina awaba mayamse aroiba oiresnu anouba nungaiba pibirambo oiresnu aduga lakadoriba hayengdagi anouba new year chahi oigadaba state aikoi adum matam pumbada nungai yaifaba peace oiba ado community gi marakta leramba differences nungai daba aduga adugumba chingche mayam singdo loina satokraga lautokraga tangtu laitaba nungai yaifaba santi leiba iramdam Manipur ma oiba aduga idea Manipur sagat minabada aikoi wakal aikoi pangal sakti putuaga Manipur se malemia mamangda saktabada takbada aikoi sai gi thodang responsibility lawinaba aduga good governance ama leiba matamda rule of law chanahanba matamda aikoi individual aikoi gi yamna chobu thodang lei haibaje aikoi adugumba pangnilan gumba gyanmen tadaba kuki intellectual jo council gumba kotu gumba ITL gumba natra kuki lalobo singi adugumba media da social media da press da electronic print media da thadro warol mayam da
ꯃꯇꯝꯗ ꯃꯗꯨ ꯀꯤꯔꯒ ꯇꯧꯔꯒ ꯂꯩꯕ ꯃꯇꯝ ꯅꯠꯇꯦ ꯃꯗꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒꯣꯔꯃꯦꯟꯒꯤ ꯃꯦꯁꯤꯅꯔꯤꯁ ꯑꯦꯖꯦꯟꯁꯤꯁ ꯀꯝꯄꯤꯇꯦꯟ ꯑꯣꯊꯣꯔꯤꯇꯤꯁ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯆꯤꯟꯅꯅ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯅꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯍꯥꯏꯁꯦ ꯎꯠꯄ ꯃꯇꯝꯗ ꯒꯣꯔꯃꯦꯟꯅ ꯀꯩꯗꯧꯉꯩꯗ ꯃꯈꯨꯠ ꯄꯨꯜꯂꯒ ꯂꯩꯕ ꯉꯝꯃꯣꯏ ꯃꯈꯣꯡ ꯄꯨꯜꯂꯒ ꯂꯩꯕ ꯉꯝꯃꯣꯏ ꯃꯆꯤꯟ ꯃꯦꯜꯂꯒ ꯂꯩꯕ ꯉꯝꯃꯣꯏ ꯃꯃꯤꯠ ꯄꯨꯟꯁꯤꯜꯂꯒ ꯂꯩꯕ ꯉꯝꯃꯣꯏ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯒ ꯂꯩꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯃꯈꯣꯏ ꯍꯧꯗꯣꯛꯄ ꯍꯥꯏꯕꯁꯦ ꯉꯁꯤꯗꯤ ꯀꯣꯀꯣꯃꯤꯅ ꯇꯧꯔꯛꯏꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁ ꯃꯌꯥꯝꯅ ꯍꯣꯠꯅꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕꯗꯨ ꯀꯔꯥꯏꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅോ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕ ꯈꯣꯡꯊꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯒ ꯂꯧꯃꯤꯟꯅꯔꯒ ꯇꯟꯖꯥꯗ ꯂꯧꯃꯤꯟꯅꯔꯒ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯏꯃꯣꯏꯅꯨꯒꯤ ꯏꯃꯥꯒꯤ ꯏꯔꯥꯠ ꯊꯧꯔꯝꯁꯤꯒꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯈꯣꯏ ꯋꯥꯠꯇ ꯄꯥꯗꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯔꯒ ꯂꯩꯔꯤꯕ IDPs ꯃꯌꯥꯝꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯕꯒꯤ ꯖꯅꯋꯥꯔꯤ 23 ꯃꯃꯥꯡꯗ ꯍꯟꯖꯤꯟꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯁꯥꯟꯇꯤ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠ ꯂꯩꯕ ꯄꯣꯠ ꯑꯃ ꯏꯟꯁꯇꯣꯜ ꯇꯧꯔꯛꯄ ꯉꯝꯕ ꯄꯣꯠ ꯂꯝꯗꯝ ꯑꯃꯁꯨ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯇꯥꯖꯩ ꯑꯩ ꯁꯨꯃꯥꯏꯅ ꯋꯤꯁꯀ ꯂꯣꯏꯅꯅ ꯊꯝꯕꯤꯔꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯩ ꯊꯝꯖꯒꯦ ꯅꯝꯕꯔ 3 ꯊꯝꯕꯤ ꯀꯤꯔꯟ